Tabiriba amadi miteng tabiriba singgo ahanba maktada ikai khumnujari. Ngasi amuk pujarakliba film Fistful of Vengeance. Haiba film asi 2022 gi 17 February da release tawkiba American supernatural action thriller movie amani. Film asi horakpada nupa ahum ulle. Makoi ahum asi tinaba mamanaba singni. Mamanaba ahum adugi maraktagi amana magi manakta fambi nupi amada wari lirai. Aigi ichal nupi ama kana gumbana halamne. Maram asina misak adu thiba club asida aikhoi lakibani. Wari asiga loinana magi mamanaba kai kauba amagi maramdasu wari lirami. Kai gi power ama yauri. Nongma spirit ki missing phunabada power adu pirambani. Maram asina kai asi atei missing dagi yamna hena kali. Asumna wari adu nupi adu da lirami. Nupi adu magic haibi China ge vampire gi family dagini. Wari liriba nupa aduna nupi adugi maramda hanadagi khanglami. Maram asina makoi ani phunaba horai. Aduga atopa mamanaba sing adusu club aduda phunarami. Kai kauba mamanaba aduga phunabada khanghaudana mangki. Club aduda leiriba mipum khudingmak chap leptuna leinaki. Mafam adugi matam adu chap lepkhibagumna. Matam aduda powerful leiba nupa amana makoi ahum adu mafam amada laktuna unanaba hairami. Makoi ahum hariba mafam aduda karigi lakadawribano haina hanglakpada powerful leiba nupa aduna hari. Mafam aduda lakpada maram adu haike. Asumna maram asidagi makoi ahum mafam aduda lai. Hariba mafam adu yamna chawba company ama oirami. Company adu miyoi singna chalairami. Makoi sing adu yamna ina kaira khunba miyoi sing oirami. Powerful leiba nupa aduna magi maming William kawi hari. William na kai amasung mamanaba ani aduda hari. Nakoi khambra malem asigi khwaidagi ahanba misagado mahakna pumnamak asi semlambani adubo apenba nairaktabadagi hena power leinaba tawrami maram asidagi atopa mina usaugi mateng loduna ahanba misagado hatkibani usaugi charol surol dagi misak ama leiri mahak adu usaugi aroiba khudamni karigumba mahak sikrabadi usaugi charol surol amata leiraroi film asigi ahanbada kai asi usaugi aroiba khudamni haina utkre Kai asi aroiba wusauni William na amuk wari makhatari malemgi ahanba misak adu hatpada miyoi anina mateng pangki ahanba power hena leiba misak adu sidana bahaiduna adubo ahanba misak adu siki matam madudagi hairiba miyoi ani asi hanaki maramdi sikraba hanagi ahanba misak adu amuk halakna bahaiduna aigi ichal nupi adu miyoi ani adugi thabak tawri aigi ichal nupi adu masana masabu mafam asigi maharani ni haina khanjai mahakna magi manakta leiba misingi energy sing kanjum tawi maram asidagi mahakna power fangnaba malemgi ahanba miyoi adu amuk puraknaba honare aduga amana usaugi arobi misak adugi energy su lowba pamlami mahakna misak adu hanaba haiduna su tawrumle matam maduda kaigi mamanaba adugi machal nupi lakpadagi makoi ani phunaduna kaigi mamanabagi machal nupi adu halambani matam maduda aigi chal nupina mafam aduda mahaki theligium adu lehoi madugi theligium adugi atopa saruk adune aina pairibase aina hairibasing asi achumbani haibagi khudamne theligium ase karigumana khoina aigi chal nupidagi laman khumninglabadi threat ki meeting tawfamdagi fadun pukro asumna William na wari pumnamak liraklaba matungda makoi ahum mafam adudagi halaki kaina mamanaba ani aduda William na hairakpa meeting tawfam aduda puba ngamloi haina hairami maramde mafam aduda mamanaba ani adu khudong thiba nangadra haiduna kaigi wafam adu makoi ani na yaninglamde maram asidagi makoi ne khanaraba matungda makoi ahum punna mafam aduda chatpa tarami makoi ahum gi tim aduda nupi amasu nauna yauri nupi asigi maming Priya kawi asumna makoi mari meeting mafam aduda halai mafam aduda makoi mari kana amatana masak khanglamde adubo kuna makoi mari mafam aduda kidnap tawba lakpani haibagi paw fanglami maram asidagi ku yamna sauninglami meeting tawfamda changlatuna meeting adugi makok adu hatuna energy lawraga meeting yawba lakpa mising adu kuna control tawrami amasung makoi sing aduda kidnap tawba lakliba makoi adu hatnanaba order tawrami meeting yawba lakpa mising adu kuna haibu pumnamak yarami makoi gyan amata taramde mafam adudagi makoi ahum phunaramlaga thoglakpa ngamlami mafam aduda phunabada miyoi kayagi thawaisu mangki ku asi William gi machal nupi aduni kuna malemgi khwaidagi ahanba misak adu amuk hana
puraktanaba yamna kanna honaribani kaibu masak khangbi nupi amada kuna kaibu hatlabadi power figani haibadagi nupi aduna kaigi mamangda kaibu hatfalaklami maram asidagi makhoi phunarami mafam aduda miyoi kaya lakpadagi makhoi sing adu yamna fajaba mawongda phunaduna mafam adudagi thoklaklami kuna mahaki khongbu kaya puduna makhoi sing adugi matung inaraklami aduga leppa leitana nongmai sukaplami asumna makhoi chelakpada priyagi khungang adu yauri makhoi ki maraktagi mamanaba amana khungang adudagi officer ama khangnarami mahaki matengdagi priyagi khungang aduda lakibani priyana mafam adugi lainingba amaga makhoi ahumga unahalami lainingba aduna kaida khudangda sinaba bracelet ama pirami aduga hairi nahak bracelet asina kudong thibadagi ngakthok pigani khungang asida jantra amasu leirami maram asina khungang adu ngaktuna leiribani jantra adu che amada iduna leirami jantra asi leibana mafam aduda William gi matal nupi amasung atay misingna makhoi ahumbo mafam aduda hatpagi lakpa ngamlamde khungang asida makhoi khudong thiningai karisu leiramde ahingi matamda makhoi chak janarami makhoi yamna harauna leinarami tanja aduda laining banupa aduna kaida hairi William na nangonda achumba natte hariba adu asengbadi William na magi machanupi aduga punduna plan pumnamak tawbani William amasung kuna malemgi khwaidagi ahanba misak adu amuk purakpa pamlibani masigi matungda malem asi makoin semdoktuna makoigi order da chatlanba pami masigi damakta makoina nangi energy asi lowba pamlibani maramdi nang usaugi charul oibanina nahaki power asi yamna powerful ai nahak kari sukhangano mafam asida jantra adugi matengdagi nahak khudong thiba amata phangloi nahak khungang asidagi thoktuna chatkigano asumna lining ba aduna wari sing silirami mathangi senda kuna priyada message tharaktuna hari ai khangi nangi family gi missing secret haiba hojik nang mafam asida lining ba aduga leibani adubo nangna pamlabadi nangi family adu amuk hana lakhan ba yagani karigumba nangi family adu amuk halakpa pamlabadi khungang adu da leiriba jantra adu lawtho asumna haiduna kuna priyada apamba pokhalami Priyana mahaki family gi wakhalda yamna kaplame aduga kugi wahi adu thajaduna khungang adu dagi jantra adu lawthoklami aduga manghanki kuna hairakpagi matung ina Priyana Thelesium su huralami maram asidagi ku amasung mahaki khongbu kayaga loinaduna khungang adu da lai Thelesium adu mamanaba sing adugi maraktagi mamanaba amagi machal nupi hatpada thamlamba aduni makoi marakta phunaba horaklami makoi ahumna khangi madudi Thelesium adu Priyana kuda huranduna pithokibani amasung jantra adu lawthokibani haiba makoi ahumna mafam aduda kuina phunaramlaga mafam adudagi thoglaki lining ba aduna phataba mising aduga phunabada phataba mising aduna lining ba adu halami nakan amadana Priya faduna kuna purami mamanaba ahum adu wakhal yamna nungairamde maramdi masak khangdabi nupi amabu makoina tim aduda yawhallubagi asumna makoi ahum amana amada saunaduna hatnarami tanja aduda makoina khanglei madudi William na makoibo ahanba kawba mafam company aduda malemgi ahanba misak adu hatkibani haiba maram asina makoina company aduda akuppa wari khangnana ba haiduna chatlami mafam aduda Priya su leirami Priyana mahakna tawkiba adu aran mani khanduna yamna nungairamde Priyana lining ba adu kugi miyuisingna hatkre khangbada hena nungairamde Priyana pumnamakta lale haijarami aduga hairei kuna ingonda oidaba haijinduna aigi family bo amuk handuna purakani haina haijinduna aibo mana aranba thabak tawhanbani tanja aduda kuna nupi amada kai halabari power hena pigani haikibi nupi adu laktuna kaiga funarami kaina lining banupa aduna pirakkiba bracelet adu sijinnabada kai khudong thibadagi ngakthoklamai kaina funabagi loisilakpada bracelet adu nupi aduda sijilami maduda nupi adu bracelet ki energy aduda khangba ngamlamde kaina nupi adu halamai mafam aduda amuk William thoglai aduga funarami mamanaba ama yamna thina soi William na kaiga phunaduna kaigi energy adu lawrami aduga Thelesium ani adu punsinna halami maram asidagi William malemgi ahanba misak aduda onki aduga yamna powerful oirami
William na fukiba Kai'gi mamanaba adu Kai'na kauduna leiringai malemgi ahanba misak aduna control tawduna Kai'ga phuna halami. Kai'gi mamanaba aduna malemgi ahanba misak adugi order induna Kai'da attack tawrami. Matau adu uraga malemgi ahanba misak adu Kai'da noksinduna thausaramde. Kai'na magi powergi matengdagi mamanaba adu normal ohelami. Nakan amada Priyana nupi amaga loinaduna Telesium adu thugairami. Malemgi ahanba misak aduga Kai'ga phunaduna angakpa mafam amada tapna putharami. Kai makhada putharami. Hairiba mafam adu tonganba malem amagumna tawrami. Kai'gi mamanaba amana Kai'bu kannaba haiduna thori langtharami. Aduga mafam aduda Kai'bu kannaba kumtharai. Hairiba makhagi mafam aduda malemgi ahanba misak aduga loinana makhoi aniga phunarami. Kuina phunaraba matungda Kai'na magi power adu sizinaduna malemgi ahanba misak adugi mathabakta attack tawbadagi mawong amada olaktuna mangki. Aduga William gi sakhamda olaktuna makhada taki. Makoi ani mamanaba amaduna mathakta chingkhalami. Asumna aroibada makoina ngamduna malemgi ahanba misak adu manganki. Film asigi aroiba sinda Kai'na mamanaba singda hairi. Ai anauba pandam amagidamak mafam amada chatpa tare. Jadugar amana malem asi manghanaba tawri. Aina mabu thingdaba yade. Handaki pandam asisu hanagi thaudok aduga mari leinabagum tawi. Maram asina ai asengba adu khangnanaba chalukhige. Asumna hairamlaga matang asida film asigi aroiba saruk oiki. Film asigi anisuba saruk puthoraknaba haiduna aroiba sinnasi utpani. Anisuba part asisu puthorakpaga mayamgidamakta amuk puduna lakchage. Ngasigi oinadi pumnamakpu ikai khumnajaraga matang asida tension jari.